lakliba January tang tourakli irai numit asida Manipur University Auditorium da Manipur Youth League MAYOL MUSU ga khutsamnaraga akoina chahi ama chupna chasajarakadaba politics Anouba Lahoni board politics board for National Regeneration Campaign chahi ama chupna chasajarakadaba campaign asigi hotopagi thorum pangthoklagani Hairiba Campaign asida Satra Naharol senior citizens civil society organizations political mari number politics ki hiramda sin suriba miyoi sing loinana club sing maya paibi sing imalup sing punamukna sungsoi soidana saruk yabiu haiduna press amadi print media singda request observagi adugumba press briefing aduni mayolna chahi ma chupna chathajarakodoriba politics Anouba Lahoni board for National Regeneration Campaign asi tasinamaki karigidamakta aikoina pangthokkadaba yadre na khanjarakanda pangthoknaba honajaribino haibagi apungay wapham adusu thamjage ngasi ireba iromdamgi figam yamna luwa figam mukta leiri haibase akoi punamukna khangnaru wapham nei tokai bi hiram kayada aikoi tung halakanda ngasidi leibak khunai asi figam sadaba ama mayuknari chahi ahum surakadaroiba adugumba Manipur gi yamna leibak thiba thokdok asigi warushin amasu akoi propang ngamdana leiri punamak sing asi yengjarakanda ngasi leibak khunai asida thoiba thokdok wathok khudimaki mapungoi ba horofamdi aikoi politics pu nathajuna thamba politics pu aikoina hangoi tukatchabagi akoi richet ama akoi miyamna matam sangna leirakpa masidagi apungoi tholakpani haina mayona khanjaraga ngasimak leiba Manipur India ki political relationship loinana Manipur da leiba semilon gi figam Manipur da ngasi miyamna politics bu hangoi tukatchanari ba figam loinana Manipur da thoiba khudingmaki horpamasi aikoi gi miyam humna politics bu khangmin nadaba taragadi masigi pakum piba ngamloi habasi maygon achepa thazzabaga loinana hairiba miyam humna aikoi gi politics bu khangmin nadabagi amadi lakadoriba assembly election asigi gi mangoinana hairiba assembly election asida free and fair oiba mikhal kangonama letabiyade masina aikoi gi leiba khunai asida achumba politics ke yumpham tholakani loinana aikoi gi ngasi lenga se mating leitadana lenga panda bum leiba leiba ase afaba lenga ama thamge haibadi afaba government ama thamge haibadi aikoi mikhal gi kangon amadi lakadoriba assembly amadi tokai election singda miyamna vote haibasida miyamna puning changna amadi mikhal asida aikoi gi asingba mute khanbagi matam oire free and fair oiba election gi model ama chathadaba targadi election asibu leiba yonba yaba adugumba election gi model ama khakta miyam asibu leiba yonba yaba miyam asibu aikoi gi lalon bot kum uriba adungba mikhal gi kangon bot ki mawong asa masi semdoknaba aikoi miyam humna miyam go khal taminanabagi politics ko khangminanaba political socialization gi campaign ama khangne maramaduna ngasidi aikoi miyam humna aikoi gi afaba lenga ama thamdabi damakta miyamna candidate singbu oina aikoi gi kendra diga afaba candidate singbu chingthoga aikoi gi assembly Manipur state assembly se thamba matam oire masigi ona taina bada politics pu lanon itiki mafam onthorpa commercialization of politics torpa miyam masibu leiba yonba yabagi mongda leiba sa masi miyam phungna thingogda batargadi Manipur gi tunggi laibak koi tambangam da fibam amada lei loinana Manipuri gi nahasing punamak aikoi yamna kudong thingai ba phimam amada aikoi leigadi loinana Manipur ase chahi tara amadi tranga gi manungda soidana mutkani habsa maigul thazabani masi punamak khanjaraga political campaign asi aikoi chahi ama chupna election gi mamangda general assembly election gi mamangda koi pangthoksnabagi sem saba punamak loijaraga lakliba tang taruk irai numit insolving aniga kunga taruk ki pung tara taba matamda Manipur University gi Auditorium Hall da aikoi pangthoksnaba sem saba loijare haiduna le makmiyam da khanganjai thank you sahi ma ki chinggi pop yongna haiba tare angam bi thakta aikoi political socialization campaign ri satha jagani
लोइनना अखोई तोखाई तोखाइबा सोशल मीडिया प्लेटफॉर्म सिंगदा लीला फिल्म ड्रामा न चिंबा सिंगसु अखोई हाइरिबा मियाम यौनबा अखोई कन्न होना जगनी अदु मतम मतमगी ओइबा सेमिनार मतम मतमगी ओइबा प्रोग्राम कया अमा इंटेलेक्चुअल यौना नहा सिंग खुसमनरगा अखोई सिंजरगनी हाइबा वाफम जे थमजगे